시방 아이는 숨레 그리고 바보는 또 그러시고 아 이문도 누가이나 팜드는 보타다 레기다 해가 이용기 안강 비매치는 뭐니 많이 또 저거도 타복시다 바보는 사대 호텔 레 비를 미시게 우리 대신에 뭐 상암 드림과 뭐 광나 이런 돌거니 독대도 시는 돌거니 아동하고 아이는 hingon이 라우기 빠다 동아동아는 바나바나 하이브도 바본 거 많이 또 그러 아두디 아이디 나 거이는 독과 좀 신작하고 하이나 나 거이도 신작하더니 너네 독과 민원계라 남아 반계라 너네 독과 또 뭐부터 하이드네 바본도 버티라 독드네 이거 또 왜야 그러네 바본도 힘는 게 시더네 이질이 나오신 게 나카이 생국도 비르모 아두네 이질이 나오 ям 농아이는 생을 해오거니 아두 하영 바리 바본 아이 하영 오피스기 미드 거울거네 나카이 생나버 타복 떠올세 아이디 나 거이도 신합함 독과 신작해나 너희 눈에 독과 민반계라 강계 너희 독과 좀 동작하러 딱으로 아이네 하영 오피스기 미드 거울거네 나카이 생나버 떠올세 야야야 깔수까지 강림대다 떠오르시 하행 마코이 기차로 오이는 오이 그러다고 신가시고 핵양남대다 모이 났더니 나이 리버 뽀삭신시 아주 강제 떠오르시 핵양남다와 하려더니 마코이 저기 러우거디네 까리 액당 양남다와 이유가 골루가 아주 아이몬데기 러우키바나 마코이는 인신다와 말씀이 떠올랐어 이사실수다 링원진가 신아 러우싱샤의 마코이 서로 통화 아주 이사누빠 빠빠는 레이티까지는 티티 아주 위와 탐마도 야민데 맛있네 원래 아이네 또 그다버세 아이노 강대도 또 출로에라버디 디도가 탐방하버니 사령에다 작품하고 더비고 아무 잉크에 알아니 분개 떨어 분바 이배마 꼭 ям 잡을래? 그만 저도요. 그대로 해서 누빠면은 너무나 짜가짜가 떠올래리. 그만 저도 잘하는데 뭐 쉬운 거. 안 떠올리시고. 아주 시간 많이 떠서 잘 나와. 그나누가 이노 fazana hana hangize aduga fazana tidoga unoba aduna tawse 아두나 하되기네. 좀 짜가짜가 떠올래리. 이반 시간 들어놓으세요. 마이코에 투자나 이놈다 하나 미도 그나누가 이노도 하나 fazana 티기세 하지간디 오 야지 하이베바 하이리. 하지간디 양 토이르나 이랑제 aduna fazana nupado kananuga ino fazana hana yingthoga tawise aigi haijau harabu hajigandi khangna janaba khangnarena haraga lasta nupi chelamba nupi thiba mayam am leridune duna fazana munna hana yingise 노래 남친아 막해디 내 윤들 레이미데디 아이는 문이 먹다보니나 거기 때 애기 낳았더래 가시데디 야나 타자라네 아야 타자들만 해야지 야래 보고 하자이나 넣을 거 나타버려 이제 호이네 타자이나부디 라우레이네 아두고 아이는 낭나 자리 까나디네 아이는 또 남문이 얘기돼 아두고 호지디 낭나 애기 낳았더래 본 것도 없이들이네 넌체 해내는 좀 빠져더래 야 이렇게 넣을게 아두고 나 눈치에서 너무너무 좀 해야
ꯍꯦꯜꯂꯛꯑꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯅꯁꯨ ꯐꯣꯟꯗ ꯔꯤꯜꯁ ꯅꯝꯗꯨꯅ ꯐꯣꯇꯣ ꯅꯝꯗꯨꯅ ꯊꯥꯒꯠꯄꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯗꯦ ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯕꯨ ꯉꯇꯪ ꯄꯣꯊꯥꯕ ꯅꯝꯕꯗꯨꯗꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯣꯏꯔꯕꯁꯨꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯁꯨ ꯍꯥꯏꯒꯦ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯈꯛꯇꯪꯅ ꯑꯗꯨ ꯆꯠꯀꯗꯕꯅꯤ ꯑꯗꯥ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯅꯣꯏꯁꯨ ꯉꯥꯏ ꯔꯤꯜꯁꯇꯣ ꯅꯝꯃꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯌꯦꯡꯕꯤꯅꯕ ꯂꯩꯇ꯭ꯔꯗꯤ ꯅꯝꯃꯣꯏꯗꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯦꯜꯂꯦ ꯅꯨꯄꯤꯁꯤꯡꯗ ꯀ꯭ꯔꯥꯏꯝ ꯇꯧꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯅꯪꯁꯨ ꯌꯦꯡꯕ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯑꯩꯉꯣꯟꯗ ꯔꯤꯜꯁ ꯅꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅ ꯅꯪꯁꯨ ꯌꯦꯡꯕ ꯑꯝꯇ ꯌꯥꯗ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯧ ꯌꯨꯝ ꯄꯥꯜꯂꯕ ꯃꯧ ꯑꯃꯅ ꯐꯣꯟ ꯄꯥꯏꯔꯒ ꯔꯤꯜꯁ ꯅꯝꯗꯨꯅ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯊꯥꯒꯠꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯗꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯊꯕꯛ ꯑꯃꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯑꯃꯨꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯨꯝꯕ ꯇꯧꯔꯤꯕ ꯃꯤꯁꯛꯁꯤꯡꯁꯤꯗꯅꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯟꯗꯧꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯍꯥꯟꯒꯤꯗꯣ ꯑꯝꯇꯪ ꯇꯧꯁꯟꯁꯤꯗꯅ ꯌꯥꯏꯌꯦ ꯇꯧꯁꯜꯂꯣ ꯍꯜꯂꯣ ꯗꯥ ꯑꯥꯎ ꯗꯥ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯑꯁ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯍꯥꯏꯖꯔꯛꯇꯅꯅꯤꯅꯦ ꯅꯪ ꯁꯥꯎꯅꯨꯅꯦ ꯑꯩꯉꯣꯟꯗꯅꯦ ꯂꯨꯍꯣꯡꯕꯒꯤ ꯀꯟꯅ ꯇꯛꯁꯜꯂꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯗꯣ ꯏꯕꯥꯅꯤ ꯀꯨꯊꯤꯒ ꯄꯨꯗꯅ ꯅꯣꯡꯃ ꯑꯝꯇ ꯑꯍꯜ ꯂꯃꯟꯅꯦ ꯇꯥꯟꯅꯔꯒ ꯑꯝꯇ ꯌꯦꯡꯍꯟꯁꯦꯕ ꯀꯩꯅꯣ ꯀꯥꯏꯗ ꯑꯉꯥꯡꯅꯣ ꯀꯞꯄꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯣꯏꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯗꯣ ꯏꯕꯥꯅꯤ ꯎꯅꯁꯦꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯎꯅꯗ꯭ꯔꯦ ꯑꯗꯣ ꯍꯌꯦꯡ ꯅꯪ ꯁꯪꯒꯗ꯭ꯔꯥ ꯍꯥ ꯀꯩꯅꯣ ꯈꯔ ꯈꯨꯝꯃꯛꯑꯣ ꯇꯣ ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯐꯣꯟꯁꯦ ꯐꯣꯟꯂꯥꯏ ꯌꯥꯝ ꯆꯨꯏꯌꯦꯅ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤ ꯊꯣꯛꯀꯅꯤꯅꯦ ꯆꯝꯅ ꯁꯥꯟꯅꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯪꯕꯣ? ꯑꯩꯉꯣꯟꯗ ꯔꯤꯜꯁ ꯅꯝꯕ ꯌꯥꯔꯣꯏ ꯑꯗꯨ ꯅꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯌꯥꯔꯦ ꯑꯉꯥꯡ ꯑꯝꯇ ꯄꯥꯏꯕꯤꯔꯅꯨ ꯑꯩꯗ ꯏꯄꯥꯝ ꯆꯠꯈ꯭ꯔꯒ ꯐꯗꯧꯅꯦ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯅꯪꯅꯦ ꯌꯥꯔꯦ ꯅꯪ ꯍꯧꯖꯤꯛꯁꯤꯗꯅꯦ ꯑꯩ ꯀꯨꯏꯅ ꯂꯩꯕꯤꯗꯧ ꯅꯠꯇꯦ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯩꯅꯨ ꯆꯣ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯁꯨꯝ ꯂꯥꯛꯄ ꯅꯨꯄꯤꯁꯤꯕꯨ ꯃꯊꯥ ꯁꯥꯕꯅꯤ ꯋꯥ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯗꯥꯛꯇꯔꯗ ꯈꯔ ꯆꯠꯅꯕ ꯇꯧꯁꯤꯔꯥ ꯄꯥꯕꯨꯡ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯇꯥꯃꯣꯆꯧꯒ ꯑꯝꯇ ꯍꯥꯏꯅꯔꯒ ꯇꯥꯃꯣꯆꯧꯒ ꯑꯝꯇ ꯆꯠꯅꯕ ꯇꯧꯕ ꯅꯪꯁꯨ ꯁꯪꯗ꯭ꯔꯕ ꯍꯣꯏ ꯅꯌꯥꯝꯕꯗ ꯍꯪꯉꯒ ꯆꯠꯅꯕ ꯇꯧ ꯇꯥꯔꯦꯗꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯏꯪꯈꯣꯜꯒꯤ ꯅꯥꯈꯩ ꯁꯦꯡꯅꯔꯣꯗꯣ ꯑꯗꯨ ꯅꯥꯈꯩ ꯁꯦꯡꯅꯔꯕ꯭ꯔꯣ ꯍꯥꯏꯔꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯁ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯤꯌꯦ ꯑꯍꯟꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯑꯦ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔꯒ ꯅꯤꯉꯣꯟꯒꯤꯅ ꯑꯗꯨ ꯄꯤꯕꯥꯒꯤꯅ ꯑꯗꯨꯅ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯅꯥꯈꯩ ꯁꯦꯡꯅꯧꯅꯣ ꯅꯍꯥꯟꯗꯩ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯤꯃꯛꯇꯗ ꯅꯪꯅ ꯁꯨꯝ ꯆꯠ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯣ ꯅꯥꯈꯩ ꯁꯦꯡꯅꯅꯕ 하이래 ꯊꯕꯛꯇꯣ 하지 ꯇꯧꯕ 못하네. ꯃꯊꯧ 낭이 ꯇꯥꯕ꯭ꯔꯣ 야됐지. 낭이 ጨ르게 할죠. 쩔어 낭 쩔르게 할로. 거리 비누 관계만. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤꯒꯤ ꯍꯌꯦꯡꯋꯥꯏꯒꯤ ꯐꯅꯕꯅꯦ ꯍꯥꯏꯔꯤꯁꯦ 아두나 보이죠. 하이래 하리드나. ꯇꯥꯕ꯭ꯔꯣ ꯇꯥꯔꯦ ꯄꯥꯕꯨꯡ ꯂꯥꯛꯑꯝꯃꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕ ꯗꯥꯛꯇꯔ ꯆꯠꯁꯦꯅ ꯍꯥꯏꯔꯝꯕꯅꯤ ꯅꯅꯥꯎꯒ ꯆꯠꯄꯗꯤ ꯀꯩꯗꯧꯕ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒ ꯆꯠꯄꯁꯨ ꯏꯅꯥꯎ ꯄꯥꯕꯨꯡꯒꯤ ꯆꯥꯛꯁꯦ ꯅꯪꯉꯣꯟꯗ ꯈꯔ ꯉꯁꯤꯗꯤ ꯍꯥꯞꯄꯝꯃꯣ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯦ ꯑꯁ ꯀꯥꯏꯗ ꯋꯥꯅꯣ ꯏꯆꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯧ ꯂꯩꯌꯦ ꯃꯇꯅꯦ ꯄꯥꯕꯨꯡꯁꯤꯒꯤ ꯆꯥꯛ ꯑꯃ ꯍꯥꯞꯄꯨ ꯑꯗꯨ ꯇꯧ ꯍꯥꯏꯕꯗꯅꯦ ꯑꯗꯨꯒ ꯑꯗꯥꯒ ꯑꯗꯨꯝ ꯎꯂꯩ ꯄꯥꯂꯩ ꯇꯧꯗꯅ ꯂꯩ ꯏꯅꯥꯎ ꯅꯪꯁꯤꯃ ꯑꯦ ꯀꯩꯅꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯔꯦ ꯍꯥꯏꯕꯅꯦ ꯀꯩ ꯀꯥꯏꯔꯒꯦ ꯁꯤꯕꯣ ꯑꯦ ꯀꯔꯤꯋꯥꯉꯥꯡ ꯁꯉꯥꯡꯅꯤꯒꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯈꯔ ꯍꯥꯞꯄꯨ ꯍꯥꯏꯔꯨꯕꯒꯤ ꯑꯗꯨꯌꯥꯝꯅ ꯅꯆꯤꯟ ꯀꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯋꯥꯉꯥꯡ ꯁꯉꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯏꯆꯦ ꯏꯆꯦꯒꯤ ꯋꯥꯍꯩꯗꯨꯅꯗꯤ ꯍꯥꯏꯕ ꯇꯥꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯦ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯕ
ꯌꯦꯡꯖꯟꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯉꯁꯤ ꯅꯣꯡꯃꯈꯛ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯅꯉꯣꯟꯗ ꯍꯥꯞꯄꯣ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯣ ꯉꯝꯗ꯭ꯔꯦꯗꯤ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯔꯤꯕꯗꯣ ꯅꯆꯤꯟ ꯃꯆꯥꯗꯨꯅꯤ ꯄꯦ 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 ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯦꯅ ꯉꯥꯡꯉꯒ ꯑꯩꯁꯦ ꯖꯒꯣꯏ ꯁꯥꯗꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯥꯏꯔꯕ ꯍꯦ ꯅꯪ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯥ ꯑꯗꯨꯃꯥꯏꯅ ꯏꯔꯛꯀꯅꯨꯗ ꯑꯩꯁꯤ ꯅꯪꯒꯤ ꯅꯈꯥꯏ ꯑꯉꯥꯡꯂꯥ ꯍꯥ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯟꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯗꯕ ꯌꯥꯕ꯭ꯔꯣ ꯍꯦ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯀꯟꯅ ꯈꯨꯠꯀ ꯍꯜꯂꯛꯀꯅꯨ ꯑꯉꯥꯡꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯈꯪꯕ꯭ꯔꯥ ꯑꯍꯟꯅꯦ ꯀꯥꯏꯅ ꯍꯟꯕꯤꯅꯤ ꯈꯜꯂꯤ ꯃꯥꯜꯂꯦ ꯅꯌꯨꯝꯗꯒꯤ ꯋꯥꯔꯛꯇꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨꯒꯨꯝ ꯇꯧꯔꯒꯅꯨ ꯋꯥꯔꯛꯇ꯭ꯔꯤꯁꯦ ꯑꯩꯔꯣ ꯏꯆꯦꯔꯣ ꯅꯆꯤꯟꯗꯣ ꯄꯦ 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 ꯌꯥꯝ ꯉꯥꯡꯒꯅꯨ ꯈꯪꯉꯦꯗꯅ ꯑꯍꯟꯒꯤ ꯆꯥꯛ ꯈꯤꯇꯪꯈꯛ ꯍꯥꯞꯄꯣ ꯍꯥꯏꯔꯨꯕꯒꯤ ꯅꯆꯤꯟꯗꯣ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯔꯣ ꯏꯆꯦꯔꯣ ꯆꯤꯡ ꯀꯜꯂꯤꯁꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯔꯦ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯗꯨꯗꯤ ꯑꯍꯟꯁꯤ ꯆꯔꯥ ꯍꯦꯜꯂꯟ ꯇꯥꯔꯦ ꯍꯦꯜꯂꯟ ꯇꯥꯔꯦꯗꯅ ꯑꯣ ꯑꯍꯟꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯗꯅ ꯅꯪꯅꯗꯤ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯐꯥꯎ ꯄꯤꯖꯅꯤꯡꯗ꯭ꯔꯤꯁꯤꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯏꯆꯦꯅ ꯆꯥꯛꯇꯣ ꯊꯣꯡꯉꯒ ꯄꯤꯖꯔꯣꯗꯅ ꯍꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯔꯦ ꯑꯗꯨꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯗꯔꯁꯦ ꯃꯁꯝꯒꯁꯦ ꯐꯣꯏꯅꯤꯀꯣ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯐꯣꯏꯔꯣꯅꯦꯍꯦ ꯐꯣꯏꯔꯣꯅꯦꯍꯦ ꯐꯣꯏꯔꯣ ꯍꯧꯖꯤꯛ ꯐꯣꯏꯔꯣꯅꯦ ꯐꯣꯏꯔꯣꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯐꯣꯏꯔꯅꯤ ꯑꯩꯅ ꯐꯣꯏꯔꯅꯤ ꯅꯪꯅꯒꯗꯤ ꯉꯝꯕ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯒ ꯃꯥꯟꯅꯩꯁꯦ ꯍꯥ ꯖꯤꯅꯥ ꯄꯨꯒꯥꯟꯅꯩꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯗꯨꯒꯤ ꯑꯉꯥꯡ ꯃꯆꯤꯟ ꯀꯩꯅ ꯃꯤ ꯃꯃꯥꯡꯁꯤ ꯄꯨꯔꯥ ꯊꯥꯔꯛꯗꯅ ꯏꯃꯨꯡꯁꯤꯗ ꯌꯣꯛꯌꯥ ꯇꯧꯒꯗ꯭ꯔꯕ ꯅꯪꯕꯣ ꯑꯉꯥꯡꯅꯤꯅ ꯃꯊꯛꯀꯤ ꯑꯍꯟꯅꯦꯁꯨ ꯈꯪꯗꯦ ꯃꯈꯥꯏ ꯑꯉꯥꯡꯅꯦꯁꯨ ꯈꯪꯗꯦ ꯃꯆꯤꯟ ꯃꯆꯥꯁꯦ ꯄꯦ 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 ꯄꯪꯉꯥꯡꯗ ꯉꯥꯡꯉꯦ ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯍꯥꯏꯅꯤ ꯈꯪꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯩꯗ ꯅꯪꯅ ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯔꯒ ꯆꯤꯆꯥ ꯆꯤꯆꯥ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡ ꯍꯧꯗꯣꯛꯀꯅꯣ ꯍꯥꯏꯁꯨ ꯅꯣꯏ ꯑꯅꯤꯅ ꯍꯦꯛꯇ ꯇꯛ 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 ꯍꯦꯛꯇ ꯇꯧꯏ ꯑꯃ ꯉꯥꯡꯅꯅꯨ ꯍꯥꯏꯁꯨ ꯌꯣꯛꯌꯥ ꯍꯦꯛꯇ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯅꯣꯏ ꯁꯥꯟꯅꯩ ꯂꯤꯂꯥꯁꯤ ꯀꯔꯤ ꯂꯤꯂꯥꯅꯣ ꯍꯥꯏꯕꯅꯤ ꯁꯤ ꯃꯤꯅ ꯍꯥꯏꯔꯒ ꯃꯁꯤꯁꯨ ꯄꯩꯗꯨꯅ ꯄꯣꯟꯗꯅ ꯑꯗꯨꯝ ꯇꯧꯏꯅꯦ ꯑꯩꯅ ꯍꯦꯛ ꯇꯧꯊꯣꯛꯄꯤꯕ ꯅꯪ ꯊꯕꯛ ꯍꯦꯛ ꯇꯧꯕ ꯃꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯀꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯃꯤ ꯂꯩꯔꯦ ꯅꯪ ꯆꯀꯠ 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 ꯍꯦꯛꯇ ꯉꯥꯡꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤꯅ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯊꯝꯃꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯃꯄꯨꯡ ꯑꯣꯏꯅ ꯍꯣ ꯄꯥꯕꯨꯡꯒꯤ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯔꯦ ꯏꯅꯥꯎꯗ ꯈꯛꯇ ꯍꯥꯞꯄꯤꯌꯨꯅ ꯍꯥꯏꯔꯨꯕꯒꯤ ꯃꯥꯁꯨ ꯊꯕꯛ ꯆꯠꯇꯧꯔꯤ ꯑꯗꯨꯒꯤ ꯑꯣ ꯅꯪꯗꯤ ꯅꯪꯅꯕ ꯍꯣꯠꯅꯔꯝꯕ ꯉꯝꯗ꯭ꯔꯕ ꯃꯤꯉꯣꯟꯗ ꯂꯧꯇꯥꯟꯅꯕ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯧꯇꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯉꯁꯤ ꯅꯣꯡꯃꯈꯛꯀꯤ ꯏꯅꯥꯎꯗ ꯊꯣꯡꯕꯤꯌꯨ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯨꯕꯒꯤ ꯋꯥ ꯈꯛꯇꯅꯤ 마주 상고만 던데 떠오르더니 거 방아에 하이는 아이 로이 칸이 아이 로이 우리니 나는 산나디 빌리라 마나 떠리 빌리라 그놈세 아이 로이 우리니 카노라 노이나 거리 칸게 뭐 거기 레지 바봉 레디 파르스 파트서 아가 이 짝짝한 레디가 색깔이 너무는 근데 뭐 큰매 미는 빵게 떠오는 하이가 저 개가 해들면 멤버 아그 뭐 저쪽도 뭐빵 터질거니는 덩치도 내막 통문 공도 더욱더 많이 뭐 통문 나오네 지금 혹시 엄마도 왜하러 가만히 있나 이제 전화해 나 손톱 주죠 이 사슈시는 시도리고 또 오시고 거리 고등이 가나버가 자이나버가 떠오리면 또 오시고 거리는 아유 원시였으니까 야 보이는 힘그 여덟 본도 원이다